Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Manipur da ngarang miyoi 53 coronavirus positive oiba thengnakibaga loinana rajya sida COVID-19 positive oiba mi masing 990 yaure Forest amasung Environment Mantri Wahengbam Newmai na hairi Loktak Pat ki phumdi mathakta sariba khangpoksang sing lokthokpana pat asigi phibam kanbada mateng oigani amasung Pradhan Mantri Narendra Modi na hairi sarkar na matam sana lokhiba warip sing amasung thaurang sing na Lebausida COVID-19 laichat ngakthoknaba poram sing yat pangambaga loinana miyoi kayagi punsi kanba ngamle Manipur da ngarang miyoi 53 coronavirus positive oiba thengnakibaga loinana hojik phawbada COVID-19 positive oiba mi masing 990 yaure ngarang laina asina nabadagi layengduna leiba miyoi 98 naba pharakre masi tharaga hojik phawbada miyoi 149 naba phaduna mayum-mayumda halhankhre hojik rajya sida active case 392 leiri Imphal gi rims amasung Jenims ki authority ki pawpaladuna ikoi gi pawmina hai Jenims da ngarang puna sample 735 test tawbada miyoi 18 positive oikhi Hospital asida layengduna leirakpa miyoi 9 amu hana test tawbada negative oire Makhoi hospital lagi discharge tawragani hojik Jenims da covid lainana naraba miyoi 195 layengli rims da ngarang puna sample 1,3 test tawbada miyoi 38 positive oire makhoi sing adu Ukhrul jila dagi 12 Thawbal jila dagi ani Imphal West jila dagi ama amasung Kaksing jila dagi ama ni rims da layengduna leiba miyoi 58 ki sample amu hana test tawbada miyoi 38 negative oire makhoi hospital asidagi discharge tawragani Haksel amasung Yaifayumbal Mantri L. Jayanta Kumar na hairi Imphal West ki maitramda leiba Yunako COVID Care Center da phamung chani 52 sizinanaba thorang tawduna leire masigi mathakta anoba phamung 98 hapsinduna center asida punna phamung chahum lehelagani Imphal gi lamphel pata leiba Medical Directorate ki office ta pangthokpa ambulance yenthokpa gi tharomda wafam sing asi phongdokladuna mahakna hai center asida COVID-19 gi patient humbudra manga layengli Mantri na hai sarkar asina hanadi center asi phamung chama leba center oinaba thorang tawrambani adubu COVID-19 gi positive oiba masing hengilakpadagi sarkar na phamung chahum da hengatna ba warep lobani ambulance sing adu khusinaruduna mantri na hai hojik oiriba phibam asigi yenglaga darkar gi matung ina National Health Mission Manipur na ambulance ani senbani ambulance asi amana CMO office Bisnupur na sizinagani aduga amana Medical Directorate na sizinagani Board of Secondary Education Manipur na lawba High School Living Certificate Examination 2010 da position lawkibasing amasung maipaklaba mahiroi singda Mukhyamantri Nongthomam Birena thagatpa phongdorakli mahiroi sing asigumba thak asi yaunaba honabada akhakpa leitana honakhiba mama mapa sing amasung oja sing busu Mukhyamantri na thagatpa phongdorakli Forest amasung Environment Mantri Wahengbam Newmai na ngarang Loktak Pat Sendra amasung Kaibul Lamjau National Park ta satuna mafam aduda paikhaliba project sing yengsinkhre yengsinbagi khongchat aduda paumi singda wangangbada Sri Wahengbam na hai awang nongpok lamdamda thumhi sendaba Loktak Pat kumba pat ama rajya sida leiba haibasi yamna laibak phabani pat asidagi rajya sigi miyamna singthaningai oina kanaba kaya phangli hairaduna mangna hai pat asibu kanaba honabada mipum khudingmaki thodang lei Sarkar haibasi miyamgi mayukta leiba nate hairaduna mantri na hai Loktak Pat kanaba honabada miyamgi sahajok tangai fade mangna hai pat asida leiba phumdi singi mathakta sariba khangpoksang singna pat asi mot halle maramaduna khangpoksang sing asi lokthokpagi tangai fadaba lei mantri na hai rajya sigi miyamgi tungi punsi Loktak Pat ki phibam na lepkani Kaibul Lamjau National Park ki matangda wafam sing phongdokladuna Sri Wahengbam na hai Tanglaba saji makhala sibu hatpa khudakta leptuna masibu kanbagi thabaklomda sangsinminabana hena sumba oigani sarkar khaktana sangai kanba ngamloi miyamgi sauraba daita lei khongchat aduda saruk yakhiba LDA gi chairman L Susendro na hai Loktak Patta mai sizinaduna nga phaba thingnaba athuba matamda ainama semlagani phumdi sengbagi matangda mahakna hai anoba machine sing lobaga loinana July thadagi phumdi sing mapung phana sengba hauragani Khongchat aduda saruk yakhiba Manipur Pollution Control Board ki chairman L Radha Kishore na hai Nambul turel yauna atai turel singdagi sentharakpa polam singna Loktak Pat modhanbada sauna mateng pangli mangna hai pat asida mosilliba si yenglagadi pat asigi ecosystem mangkhigadra haibagi singnaba leire
National Food Security Act ki makhada beneficiary singda yenthoknaba seng singthokpagi thabak makhatana sathari ngarang Imphal West Zilla gi oina Uripok Pasroi amasung Sekmai gi seng singthokhi Zilla sigi oina Konthaujam Vidhan Sabha Kendra amasung Wangoi Vidhan Sabha Kendra gi seng Jun tha gi oina hojik phawba singthoktri Kaksing Zilla gi oina di Jun tha gi seng singthokpa loikhre Imphal East gi oina Thongju Vidhan Sabha Kendra gi seng singthokpa loikhre Wangkhai Vidhan Sabha amasung Khurai Vidhan Sabha Kendra gi oina Me tha gi seng singthokre hairi Churasanpur Zilla gi Singhat Kendra gi oina Jun tha gi seng singthokpa loikhre Thanga Vidhan Sabha Kendra gi su seng singthokpa loikhre Kamjong Zilla gi Phungyar Vidhan Sabha Kendra gi Jun tha gi seng su singthokre Tabiriba Pawase Akasbani Imphal dagini Pradhan Mantri Narendra Modi na ngasi Rajya amasung Union Territory 15 gi Mukhyamantri singga wari sanagani Rajya amasung Union Territory 15 adudi Maharashtra, Tamil Nadu, Delhi, Gujarat, Rajasthan, Uttar Pradesh, Madhya Pradesh, Nongshu Bengal, Karnataka, Bihar, Andhra Pradesh, Haryana, Jammu amasung Kashmir, Telangana amadi Odisha ni Rajya amasung Union Territory 13 gi Mukhyamantri singga ngarang video conferencing gi khutangda wari sanabada Pradhan Mantri na hai lebak sinba thungbada ahanba tamkak lockdown hangdokpa chayol ani gi matungda lebak sigi sel thumgi phibam mahausa gi phibam da hanjilakle mangna hai malengi oina thengnariba laichat asida lebasina coronavirus thengnanaba tungi lambi ama yatnabagi damak Rajya amasung Union Territory singi mot tangai fade mangna hai Rajya amasung Union Territory singna lawrakhiba thaudang aduna COVID-19 laichat thengnabada sarkar asina mai paklibani Pradhan Mantri na hai sarkar asina matam chana lawkhiba warep sing amasung thaurang singna leiba asida laichat asing ngakthoknaba poram kaya yatpa ngambaga loinana miyoi kaya gi tungi punsi sukanba ngamkhi Lebasina COVID-19 thengnaribagi mawong tungda khanarakpa matamda Rajya singa Kendra Sarkar ga pullaga laichat asi karamna mayoknakhibage haibadu ningsinglakani Imphal da ngasi phongba pause singi maroiba pausingi damak hojik Wahengbam Rajesh leire Rajesh Thagatsari Nganthoi Imphal da ngasi phongba pause singi headline sing amaga iman manadre Narogi Thaudangda Pradhan Mantri Narendra Modi na phongtokhiba wafam crisis kudingmak deal tawnaba matam chana warep lobasi yamna maru oi haibasna ahanba headline ore Prime Minister na Chief Minister singa wari sanakre ngasi su sanakhigani lockdown matungda karam tawba haibasida khanaki haibasna Sangai Express Manipuri gi ahanba headline ore Hingnaba lambida miyeng changbaga loinana economic activities su hengat angadabani haiba Pradhan Mantri gi wafamna poknafam gi ahanba headline ore Galwan da kuthokna bada China gi lanmi manga India gi kun sire haibasna sana laiba ki ahanba headline ore Ladakh ki Galwan tampak ta kuthokna bada India gi lanmi kun China gi na nifu humdoi sire haibasna huyelan pawgi na ahanba headline ore PWD na ISPD ki lambi semliba asida TDC na angama mateng pangduna driver handyman wahaloi haiba TDC ki president Aistranji ki wafamna Excel Express ki ahanba headline tawre Political party punamangna delimitation ki mayok talai haibasina Manipur Mail gi ahanba headline oire disqualification case loisinaba chapchaba matam leitri haiba speaker council na phongtokhiba wafamna Imphal Free Press ki ahanba headline tori Rajya sida COVID-19 gi apunba case samga active case chahum nifumatoi phagalakpana chama yankhaimapan sure haiba amasung masiga mari leinaba pauna Ireibak People's Chronicle amasung Sangai Express English ki ahanba headline ori pawasi poknafam sanalaiba kina anisuba headline chore Delimitation order gi matangda CPI amasung CPIM na contempt petition file tokre haibasina Imphal Free Press ki anisuba headline chori Shiksha Mantri T.H. Rajesh na sababati oiduna college principal amasung mahiroi sangsan singi lusingba singa mipam pangtokre haibasina Ireibak Manipur Mail Excel Express ki anisuba headline chori pawasi atei pawsi sing da su phongnare United Kingdom da COVID-19 gi hidak putokre haibasina Sangai Express edition animaki anisuba headline chori weightlifter KS Sanjita Chanu doping charge dagi clear tawre haibasina Excel Express ki anchor kalam da phongli pawasi Imphal Free Press su phongle Nganthoi Thagatsari Rajesh aroibada maroiba paw amuhana Manipur da ngarang miyoi 53 coronavirus positive oiba thengnakibaga loinana Rajya sida COVID-19 positive oiba mi masing samnga nimfu yaure Forest amasung Environment Mantri Wahengbam Newmaina hairi Loktak Pat ki phumdi mathakta sariba khangpok sangsing lauthokpana pat asigi phibamda kanbada mateng oigani amasung Pradhan Mantri Narendra Modi na hairi sarkar na matam chana lawkhiba warep sing amasung thaurang singna lebasida COVID-19 laichat ngakthoknaba poram sing yatpa ngambaga loinana miyoi kya gi punsi kanba ngamle pauloi jare